ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯃꯌꯥꯝꯒꯤ ꯃꯤꯡ ꯂꯥꯎꯊꯣꯛꯆꯔꯛꯀꯦ ꯅꯨꯡꯁꯤꯖꯔꯗꯤ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯌꯨꯝ ꯈꯪꯗꯅ ꯂꯩꯔꯤꯕꯅꯤ ꯁꯦ ꯁꯖꯤꯋꯥ ꯔꯤꯂꯤꯐ ꯀꯦꯝꯒꯤ ꯑꯉꯥꯡ ꯁꯦ ꯂꯩꯔꯤꯕꯅꯤꯀꯣ ꯑꯇꯩꯁꯦ uba aduda yengningbana ꯆꯦꯟꯊꯣꯔꯛꯏꯅꯤ ꯈꯔꯁꯦ ꯑꯉꯥꯡꯁꯦ इसिनाव मैम ngasi aina manipurda lairiba matamda donation kapirakhiba pokchel chauraba chaurabi kayagi ming khajita ngasi di laukthokcharake nahange matam sangdebagi maram oibaduna aingonda manipurda aina leiba matamda donation kapirakhiba mateng pangbirakhiba ibung yupa amadi ima pabung singi ming ai laukthokpa ngamjagide ado ngasi di loi laukthokcharake mayam asida mukamu chithana thoba yahoraba taragasu amukasu message tawbirakpa natragana pizariba number asida contact tawbiraknaba amukasu mayam punoki famda pari mom channel gi maige degi kok nonjari adudi ahama maktada laukhatcharage handaki aina manipurda chango matamda mateng pangbirakeba oja amadi ibung yupa ima pabung singi ming haijarage ahama maktada kasar mongolpur degi mateng pangbirakhiba konokpur part 1 thoksom goramani sehi 66 suraba adugumba pabungna lupa chahum mateng pangbirai mathang asina muk ani subada mateng pangbirakpa pabung irongbam ibohal malom tulihal makhale kaidegi hariba pabung sina lupa changa mateng pangbirai pabung busu haningai ta thagatpa phongdok chari ahum suba mateng pangbirakpa sina amuka nambol dagi ni inau cha sing nambol kabo wakching dagi lupa changa mateng pangbirai amuka su thagatpa phongdok chari mathang amuk mateng pangbirakpasina singjangmai leisam theng leikai degi leisang them sila leimana lupa chamnga mateng pangbirai haningai ta thagatpa phongdokchari mayamgi tungda ataisu hena mateng pangba ngamba oibiu mathang asina amuk mateng pangbirai ba tera takel kolom leikai degi Heroism Minakshi mangangsa Minakshi hairira Minaki henadi iraga tharai ko aduga Minaki oiramdoira Minakshi oidoira adu chapchabi khangjadre waru biganu adu mateng pangbira poitamakta haningai ta thagatpa phongdokchari lupa samnga mateng pangbirai Heroism Minaki mangangsa mana pirakpa address tadi asmaina thabirai ko Minaki mangangsa hai ko Heroism Minaki mangangsa na lupa samnga mateng pangbirai amuka suhana thagatpa phongdokchari ataisu mateng pangbirakpa kharagi ming lokat chakhige ngasi akoina awana taliba famsingda mateng pangba chalibase mayamna suena khangani sahi mari sujalaye akoina mateng pangba chacharibase aduga ai khaktana mateng pangba ngamaktabadagi mayamna mateng pangbirakpadagi ai khaktana tawbangamdaba thabakto mayamgi matengdagi tawbangamjabani aduna makhatana mateng pangmagi thabakse ko chathaige khanjari aduga mayamna su angama mateng pangbiu hariba number pizariba number sida mayamna angama mateng pangbiraga makhatana awana tariba ibung yupa mayam amadi thawaina ponthaigarba thobasingi yumda amadi huji aso open thokto leriba ibung yupa singda khoina angama mateng pangmine se apamje si haijage aduga aigi details punamak nasu garigumba khangingba lerega su details lakhat piba yagani sangai ba senpham degi ekoina pangiba mateng sena kadai phawo pangi abado adusu loi punamak lakhat piba yagani aduga amuka haijaga dabadi ngasi yok phawda ekoina pangjariba mateng se utpa yaba kharama utpa yadaba kharama asumaina ekoina video namhauwa kharama namhaudaba kharama asumaina kaya amasu leiri adu ngasi aina haijari wafam sisu aibu support myam punmana support tobi adubu marak sida wakal thenba kharamana thadariba kamendugi matungina ai asi wafam je thamjara mani waru jabadi leijate haibadi makoina phone de gp thadaraga paisa talamani hai wafam kiyama haibi gp da lupa ama ta kapasu lupa lising ama ta kapasu lising tara kapasu kapai wa sempam da document ayam bane ne koina khanjai adubu lising tara kapappa matamda aikoina donation lising tara phangpa matamda koina donation pang masali base lising kuthra hena pangmani example ni haijari base lising jangkhai lakpa taragadi akoi dugdagi hena lupa lising humbutra marfu akoina mateng pangjai hebo famse si makaka haijage akoina mafam ani ohum katang mateng pangena target toruba matamduda kharaga mayamna mateng pangsalagadi akoina target to mari manga hena akoina mateng pangami aibagi adugi tamakta mayamdagi mateng nijebani asi opon si makhaka marakta ina haijage aduna mayamna angama mateng pangbiu haiba number se amakusu pijage number sida mayamna angama mateng pangbirakna bagi tamakta mayang famda mukasu pari mom channel nei kok nonjari mathang asina amuk chingmai rong makha lekai degi khongban tabam purnimana lupa chamnga mateng pangbirai
haningai tana thagat pa phongdok chari mateng pang pasida ima gi mai ke degi mateng pang pani haiba message su to bi rei ani maku ima amadi ichanupi ani maku haningai tana thagat pa phongdok chari hauzik hauzik manipur gi thoiba awana asida ibung yupa amadi sokpan na leiba mayang gi mateng pang bada sumaina thongna lobiraga thodang lobiraga thongna phana mateng pang bira pagi tamakta amukka su mateng pang bireba mayam puna maku haningai ta thagat pa phongdok chari ekhoina su mafam pham da salaga mateng pang jari basida iranai khaktana ngam da badagi mayam dagi mateng nijerak pani ado mayam na angama mateng khaji tang pang birak padagi ekhoina su mafam du makta da chacharaga asok apan tariba awana tariba mafam khara da ekhoina mateng pang ba chachari asmaina mateng pang bagi thapak se hojik mayam ama su leiri aduna mayam na su angam angamba jengjallaga chatpiraga kadai da kari soige kadai da kari wali bage base khajitang miyeng changminaraga mateng pangmine se afam je simaga haijege aduga makha tana mako mateng pangbirakpa ibung yupa ima pabung singi ming khajitang lokha charakhige mathang amuka mateng pangbirei sina muk thobal khekmandagi wangkhai mayum ibena lupa chahum mateng pangbirei masamak phi saduna hojik nongmagi ekhoigi sujariba government service tawjaba nachade adumapo ekhoigi huji huji oiriba phibam sida angama mateng khajitang pangjabani haina lupa chahum mateng pangbirei haningai ta thagatba phongdok chari wangkhai mayum abebu hena hena mayangi mateng pangba ngambo oibiu haiba phamje haijege mathang gisu amukasu thobal dagini khangabok maikha lekai dagini moirang them anil lupa chahum mateng pangbirei haningai ta thagatba phongdok chari amukasu haijege mayang hena hena mateng pangba ngambo oibiu phamse se haijege khangabok tagi moirang them anil bu haningai ta thagatba phongdok chari amukasu makha tana mateng pangbirei ba mayangi ming lakhachege ai thabak khara kanmana manipur da leiba matamda mateng pangbirakhiba ima pabung amadi ibung yupa mayamgi aina video thagatchaba matamda mateng pangma chatpa matamda minga loinana ha lakhotchaba ngamjakhide adubu ngasidi mateng pangbireiba mayamgi mingse tanja se laujaraga lauthokchabani amukasu makha tana haijerakhige mathang asina mu yaripok khoirom kangjeibungdagi mateng pangbireiba khongdram ongbi mombi leimana lupa chamnga mateng pangbirei haningai tana thagatpa phongdok chari mathang sina amok Bisembur district Naran Sena mamang lakai degi ningthaujam Bijen Singna lupa chani mateng pangbirei haningai tana thagatpa phongdok chari mathang asina amok Moirang Thamna Pokpi Advanced College manaktagi oja boyaina lupa chahum mateng pangbirei ojabusu haningai tana thagatpa phongdok chari mathang asina amuk kainau thongkha dagi kiran bala ohong sangbamna lupa chani mateng pangbirei haningai tana thagatpa phongdok chari mathang asina amuk mateng se pangma matamda sigi mamangdasu mateng pangbirakhiba yamna ikai khumnabda matik charaba oja nongthongbam Chaurajitna lupa chamnga mateng pangbirei hairiba oja se mamangdasu mateng kyarak pangbikrabani ojabu haningai ta thagatpa phongdok chari mayamgi ataisu hena hena mateng pangba ngambo oibiu phomse si haijege aduga mukamuk makha taba mingkharaga muk lauthok charake mathang asina muk Nandapur maning lekai degi laishram Mina Devina lupa chamnga mateng pangbirei hairibase hojai ekhoi hojai Nandapur haiba mafam sidagi mateng pangbirakpani haningai ta thagatpa phongdok chari mateng pangbireiba mayam puno ko haningai da thagatpa phongdok chari akoina ngasi mayang yefamda lauthok chariba mingasida awatpa sithanan hoba leiragasu haibirakani haina thajabasu thamjari aduga aikoida mateng pangbirakpa matamda aikoina address lakhotchabani adugi address singduni akoina hoji hoji mayang yefamda thamjari base aduga mukasu haijage ngasi aikoina mateng pangba chalubase kadaida mateng pangi kari pangi utpa yaba khudimak akoina uchei adubu utpa yadaba khara leibasu asum yaurongani aduga akoina mateng pangba sigi matang na ngasi video je semabanina ngasi mayamda kari mofam khojitang haijage na video se semjabani ko support tobiba mayam amana yamna nungsina support tobi ko adubu afaba thabak ama tobada yengjanbase mayam amasu lei aduga support tobiba na hena masing yami abisu asum mayam so khangmani ko aduba tanjasi daina haijening badi ko aikoida mateng pangbirei base lupa chama to oigira lupa chani to oigira chamga to oigira lising amo oigira mateng pangbirei basingna
ꯄꯥꯡꯉꯛꯏꯕ ꯃꯇꯦꯡꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯈ꯭ꯔꯕ ꯃꯇꯦꯡꯅꯦꯅ ꯈꯟꯖꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯥꯟꯖꯥꯁꯤꯗ ꯍꯥꯏꯖꯒꯗꯕ ꯋꯥꯐꯝ ꯑꯃꯈꯛ ꯋꯥꯈꯜ ꯄꯤꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯃꯅꯤ ꯈꯛꯅ ꯀꯃꯦꯟ ꯇꯧꯔꯛꯄ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯖꯤꯄꯦ ꯊꯥꯗꯔꯒ ꯁꯦꯟ ꯇꯥꯜꯂꯤ ꯁꯦꯟ ꯀꯌꯥꯝ ꯇꯥꯜꯂꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯗꯤꯇꯦꯜꯁ ꯄꯨꯝꯅꯃꯛ ꯄꯥꯝꯕꯤꯕ ꯂꯩꯔꯒꯗꯤ ꯂꯥꯛꯑꯒ ꯗꯤꯇꯦꯜꯁ ꯄꯨꯝꯅꯃꯛ ꯂꯧꯈꯠꯄꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯐꯪꯉꯛꯏꯕ ꯗꯤꯇꯦꯜꯁ ꯑꯩꯈꯣꯏꯗ ꯆꯪꯉꯛꯏꯕ ꯑꯦꯃꯥꯎꯟꯇꯨꯒꯤ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯦꯃꯥꯎꯟꯁꯤꯅ ꯑꯃꯨꯛ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯥꯡꯉꯤ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯐꯖꯅ ꯈꯪꯕꯤꯔꯒ ꯀꯔꯤꯒꯨꯝꯕ ꯆꯪꯉꯛꯏꯕ ꯁꯦꯟꯐꯝꯗꯨꯒꯤ ꯑꯩꯈꯣꯏꯅ ꯋꯥꯠꯅ ꯃꯇꯦꯡ ꯄꯥꯡꯉꯝꯕ ꯇꯥꯔꯒꯗꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯂꯩꯄꯥꯛ ꯄ꯭ꯔꯖꯥ ꯈꯪꯅ ꯑꯩꯈꯣꯏꯗ ꯄꯤꯅꯤꯡꯕ ꯆꯩꯔꯥꯛ ꯄꯤꯕ ꯌꯥꯒꯅꯤ ꯇꯧꯕꯇꯕꯨ ꯀꯔꯤꯒꯨꯝꯕ ꯄꯥꯡꯉꯛꯏꯕ ꯁꯦꯟꯐꯝ ꯃꯇꯦꯡꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯄꯥꯡꯉꯝꯕ ꯇꯥꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯀꯃꯦꯟ ꯇꯧꯔꯛꯏꯕ ꯅꯈꯣꯏꯅ ꯑꯗꯨꯒꯤ ꯗꯥꯏꯇ ꯂꯧꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯁꯤꯁꯨ ꯋꯥꯍꯪ ꯑꯃ ꯑꯣꯏꯅ ꯍꯪꯖꯒꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯒꯦ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯑꯩꯕꯨ ꯍꯥꯏꯕꯗꯤ ꯄꯥꯔꯤꯃꯣꯝ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯅꯨꯡꯁꯤꯕꯤꯕ ꯑꯃꯗꯤ ꯂꯝꯕꯤ ꯀꯌꯥ ꯑꯃ ꯇꯥꯛꯄꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯄꯥꯔꯤꯃꯣꯝ ꯆꯦꯅꯦꯜꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯣ ꯉꯁꯤ ꯂꯧꯈꯠꯆꯔꯤꯕ ꯑꯩꯅ ꯂꯥꯎꯊꯣꯛꯆꯔꯤꯕ ꯃꯤꯡ ꯑꯁꯤꯗ ꯆꯤꯊ ꯅꯥꯟꯊꯧꯕ ꯀꯌꯥ ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯃꯨꯛꯀꯁꯨ ꯑꯩꯒꯤ ꯀꯃꯦꯟꯁꯤꯗ ꯃꯦꯁꯦꯖ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯊꯝꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯊꯥꯔꯛꯄ ꯑꯦꯗ꯭ꯔꯦꯁ ꯈꯨꯗꯤꯡꯃꯛꯇꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯕꯅꯤ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯑꯩꯅ ꯃꯔꯛꯇ ꯊꯝꯖꯈꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯈꯤꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯏꯀꯣꯛ ꯅꯣꯟꯖꯔꯤ ꯑꯩꯈꯣꯏꯅ ꯗꯣꯅꯦꯁꯟ ꯂꯧꯈꯠꯆꯔꯤꯕꯒꯤ ꯃꯔꯝꯁꯤꯁꯨ ꯀꯔꯤꯅꯣ ꯃꯌꯥꯝꯅ ꯂꯣꯏꯅ ꯈꯪꯉꯝꯒꯅꯤꯀꯣ ꯉꯁꯤ ꯆꯍꯤ 3 ꯂꯥꯟꯈꯤꯗꯨꯅ ꯆꯍꯤ 4 ꯁꯨꯖꯜꯂꯛꯑꯕ ꯃꯇꯝꯁꯤꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤꯗ ꯃꯇꯦꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯗꯔꯀꯥꯔ ꯑꯣꯏꯔꯤ ꯑꯗꯨꯒ ꯉꯁꯤ ꯆꯍꯤ 4 ꯁꯨꯖꯜꯂꯛꯑꯕꯁꯤꯗ ꯃꯌꯥꯝꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯔꯤ ꯑꯗꯨꯕꯨꯉꯁꯤ ꯑꯩꯈꯣꯏꯅ ꯄꯥꯔꯤꯃꯣꯝ ꯆꯦꯅꯦꯜꯅ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯈꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯤ ꯀꯔꯤꯅꯣ ꯃꯌꯥꯝꯅꯁꯨ ꯂꯣꯏꯅ ꯈꯪꯉꯝꯒꯅꯤꯀꯣ ꯂꯥꯟꯁꯤꯅ ꯍꯦꯛ ꯍꯧꯔꯛꯄ 3 ꯃꯦꯗꯒꯤ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯀ꯭ꯔꯥꯏꯁꯤꯁ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯈꯤ ꯑꯃꯗꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯑꯃꯗꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯑꯣꯏꯔꯤꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯒ ꯂꯣꯏꯅꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛ ꯊꯧꯑꯣꯡ ꯀꯌా ꯑꯃ ꯆꯠꯊꯈꯤꯕꯗꯒꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯑꯁꯨꯃꯥꯏꯅ ꯗꯣꯅꯦꯁꯟꯁꯦ ꯈꯔ ꯊꯥꯗꯖꯕꯅꯤ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯗꯣꯅꯦꯁꯟ ꯊꯥꯗꯕꯁꯤꯗꯁꯨ ꯃꯌꯥꯝꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗꯒꯤ ꯃꯐꯝ ꯌꯧꯅ ꯑꯩ ꯈꯛꯇꯅ ꯇꯧꯕ ꯉꯝꯗꯕ ꯊꯕꯛꯇꯣ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯑꯁꯨꯃꯥꯏꯅ ꯊꯧꯅꯥ ꯄꯥꯡꯒꯜ ꯍꯥꯞꯄꯤꯔꯛꯄꯗꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯀꯌా ꯑꯃ ꯉꯝꯈꯤ ꯑꯗꯨꯅ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯅꯤꯖꯕꯅꯤ ꯃꯌꯥꯝꯅ ꯃꯈꯥ ꯇꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯃꯇꯦꯡ ꯇꯧꯕꯤꯔꯛꯄꯁꯤꯡꯒꯤ ꯃꯤꯡ ꯑꯩꯒꯤ ꯄꯤꯖꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯑꯁꯨꯝ ꯍꯥꯞꯄꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝꯅ ꯐꯣꯟ ꯇꯧꯔꯛꯄ ꯀꯌా ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯀꯔꯦꯝꯅꯅ ꯐꯣꯟ ꯇꯧꯔꯛꯄ ꯀꯌా ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯩꯅ ꯍꯥꯏꯖꯒꯦ ꯃꯇꯥꯡꯁꯦ ꯀꯔꯦꯝꯅꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯂꯩꯔꯒꯗꯤ ꯄꯤꯖꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯑꯁꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯎ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛꯁꯦ ꯑꯁꯨꯝ ꯆꯠꯊꯈꯤꯒꯦ ꯍꯥꯏꯅ ꯈꯟꯖꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯏꯔꯩꯄꯥꯛ ꯀꯟꯃꯤꯟꯅꯁꯤ ꯏꯐꯨꯔꯨꯞ ꯀꯟꯃꯤꯟꯅꯁꯤ ꯏꯖꯥꯇꯤ ꯀꯟꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕꯒꯤ ꯃꯊꯧꯅꯣ ꯍꯥꯏꯕꯁꯤ ꯈꯟꯊꯃꯤꯟꯅꯔꯒ ꯀꯪꯂꯩꯄꯥꯛꯁꯤꯗ ꯊꯣꯛꯏꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯄꯨꯟꯕ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯔꯒ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯅꯨꯡꯉꯥꯏꯕꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯃꯅꯤꯄꯨꯔꯁꯦ ꯑꯌꯥꯝꯕ ꯑꯊꯨꯕ ꯃꯇꯝꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯃꯤꯟꯅꯔꯛꯁꯤ ꯇꯪꯗꯨ ꯂꯩꯇꯥꯕꯁꯦ ꯀꯔꯝꯍꯥꯏꯅ ꯄꯨꯔꯛꯇꯣꯏꯅꯣ ꯍꯥꯏꯕꯁꯦ ꯑꯁꯤ ꯈꯟꯊꯃꯤꯟꯅꯁꯤ ꯑꯃꯗꯤ ꯑꯉꯝꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯋꯥꯐꯝꯁꯦ ꯁꯤ ꯍꯥꯏꯖꯔꯒ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ